Assalamualaikum warahmatullahi wabarakatuh wa maghfirah. Nazar haibadi mihu asi angang singda kari-karigumba matamda laiba yawi. Angang singda natana ahan singda fauba nazar haibadi mihu si laiba yawi. Mihu haidi nazar ni haibasi ikoi karamna khangani aisi koknare natraga puknare koknarakliba si chumna anaba laibana maram oiraga naraklibara natraga aisi nazar laibadagi naraklibara haibasi matau karamna khangani ikoi hidak chare hidak koknare haiduna koknabagi hidak chare natraga puknabagi hidak chare ada sufatre ado matau karamna haidi mihuni natraga haidi chumnagi anabane haibasi ikoi khangani buzruk singdagi sabit oiba adumlaba wazifa ama thamjage wazifa asigi zariya dagi yamna laina khangba ngamgani haibadi masi nazarni amasung atopa anaba amagi maramdagi ni haibasi yamna laina khangan asemba makki nazar haibasi lai nabi karim sallallahu alaihi wasallam na hidok pirami al ainul haqqul haina nazar haibasi asemba makni nazar si hadi mihusi lai haina asi haidoriba wazifa asigi zariya dagi yamna laiba mongda mihu asi lauthokpa yai nazar mihu lairiba misak adugi mathakta surai falak amasung surai nas ani asi solaga kam thaba lagi thawjandagi hariba misak adugi mathakta lairamba mihu adu pungko kokani aduga atopa wafam amana nazarni mihuni amasung atopa laina gi maramdagi nabani mahaki makok mabuk naribadu atopa maram atopa laina laibadagi nabani amasung mihuni haibasi matau karamna khangani direct khangngai gi tarika direct magi masada lairibasi mihuni amasung atopa maramdagi nabane haibasi khangngai gi niyom yamna lai ahanbada murok angangba akangba taret lauraba murok angangba akangba taret pairaga murok aduda ahanba surai qalamgi direct aroiba ayatsi solaba وَإِنْ يَكَادُ الَّذِينَ كَفَرُوا لَيُزْلِقُونَكَ بِأَبْصَارِهِمْ لَمَّا سَمِعُوا الذِّكْرَ وَيَقُولُونَ إِنَّهُ لَمَجْنُونٌ وَمَا هُوَ إِلَّا ذِكْرٌ لِلْعَالَمِينَ أدوغي متنگدا سوراي فلق أمسون سوراي ناس أسي سولبا أدوغا مروك أدودا كامبا أسمعنا مروك خدينجي surai kalamgi aroiba ayat amasung surai falak surai nas si solaga muro khuding makta loina kamlaba aduga mahaki masada muro aduna nan tharaga muro adu mai thaba matamda muro adu gi aidi hagatpa aidi hakthi khaningba lo khuningba hagatpa leibangam daba adu maina tawba taraba adoiba taragadi maha onda mihu ama fawba leitri haibasi direct khangani karigumba murok asi thaba matamda murok asi hagat murok thab mai thabagi hagatpa karimata tawdreba adoiba taragadi mahak asi mihu leiramme mihudu atopa leina nate maha onda naramliba egamliba mayam ado mihuni haibasi direct khangmangani video asibu share tawraga ikoi musalman atopa dasu yawhallaga atopa musalman kayamaroma adi mihu nazar laibadagi awaba oiriba miyoising adugi makoigi awaba do koknabagi damakta adi yawhanba ngambagi share tawba ngambagi Allah Ta'ala na tawfiq pina bibo oisanu wa ma alayna illa al bala